pau Nifumdoi suba Maira Paibi Numit Ima Kuntong Hanbi Stanglen da Pangtokre Maira Paibi ki Thamoi amasung Maira gi machu amatani haina Nupi Samaj ki President Ima Ramanina haikre Yuvraj Bir Tiken Razit ki Cham Humfutaret Lak Suba Mapokumon Numit ke Thoram Congress Vavanda Pangtokre Ladiba Fibam Asida Political Party Singna Amaga gi Marakta Hunaduna Leiba gi Matam Natre haina MPCC na Fongdorakle Scheduled Tribe Demand Committee Manipur na thokliba irang asida thizinnaba semkiba Commission of Inquiry da affidavit pisinkre Northeast Windona Sandok Sari Banamidangi Pau Ming Tabiriba Singbu 𝐁𝐫𝐸 na Krumjari Hauzik Pau Sandok na Pizari Manipur ki tongan mamafam kayada Maira Paibi loop sing khaidoklabasu Maira Paibi ki thamoi amadi Maira gi machudi amatani haina All Manipur Women Social Reformation and Development Samaj Nupi Samaj ki President Thoksom Ramani Leimana Fongdokre Wafamasi ngasi All Manipur Women Social Reformation and Development Samaj na sinduna thangoi bangi ima khundong hanbi sanglenda pangthokiba nifumdoi suba Maira Paibi haudokiba numitka mari lerena fongdokibani Maira Paibi haudokiba gi thorambaduda All Manipur Women Social Reformation and Development Samaj Nupi Samaj ki President Thoksom Ramani Leima Apunba Manipur Kanba Imaluf Amkil ki President Lorembam Nganbi Leima Tami Chingmi Apunba Nupi Luf ki President Yambe Momon Leima Kangleipak Lamzing Apunba Maira Luf Kanglamai ki President Yumnam Leidik Leima Jingtam United Welfare Association Chituwa ki President MAIBAM Purnimasi Leima Women's Association for Socio-Economic Development Wasadef ki President RK Tharaksana Leima Iramdam Kanbaluf Ikal ki President Naurem Mema Leima Nupi Samaj ki Advisor Khundrakpam Indu Leima Kabui Madras Association KMA ki President Atongpui Kabui Amadi Manipur University ki Social Science Department ki Hanagi Head of Department Professor Naurem Joy Kumar Su Saryaki Thoram Aduga Mari Ledena All Manipur Women Social Reformation and Development Samaj Nupi Samaj ki President Thoksom Ramani Leimana Fongdorakpada Masana Masagi Maramdam Singna Tongan ba Maira Paibi Association Khaidoklabasu Maira Paibi Singi Thamoidi Amatani Mairagi Machudi Amak Khaktani Mamangai dagi Hauna Nupi Singi Mathauna Maring Zelbu Thagatba Singthabadi Adumak Lepte Adabu Wabadi Adumak Wari Kumzale Singamaga Chamapan Marifugi Matam dagi Hauna Lengakna Armed Forces Special Powers Act 1958 Jana Handuna Lamdam Sigi Tungi Yumbirel Oiriba Naha Singbu Hatok Piba Faraga Manghan Bibada Natana Soinaiba Kaya Ama Yauraktuna Awaba Kaya Toklakpadagi Lamdam Sibu Jana Bagidamak Mama Oibi Singna Acherpa Firef Amal Loduna Lengaki Mayukta Kutta Maira Paiduna Tumba Java Nathairam Laga Taudang Loba Haukiba Numit Adu Ngasini Numit Asibu Ngasi Fawa Lamdam Sigi Nupi Oibi Singna Maira Paibi Haudokiba Jai Haiduna Jai Kudingi Leptana Pangtoktuna Lakli Puwari ki Tangka Kayada Mapan Lamgi Apkanba Safu Amana Mikha Thanaba Mipan Tangna Hingnaba Kana Honaduna Lakrabaso Ngasi Fawa Apunba Miamna Mayuknaduna Lakli Masigi Sarukama Oina Merei Bagtagi Narunda Changsilakiba Kuki Kulai Paiba Singna Yellow Furup Singbu Machet Tanaba Honaduna Lakpa Aduna Chaliba Jay Lisangani Kundoi Asida Makal Maka Kayagi Taudo Sing Totuna Ngasigi Irang Asi Loishinba Ngamdana Thanipan Farakle Masina Ngasidi Lamdam Siki Yellow Furup Singda Achoba Singna Ba Ama Mayuk Nahale Hainasu Fongdoki Mai Lamdam da Masagi Restas Achoba Chita Punna Taubadi Yaroi, Highway Macha Santoki Baywani, Ima Singh Amatani, Aduma Hatu Shield, Ima Ibn Hoina, Flap Punjan Lagana, Ekoi Lambda Laiba Asikanaba, Ima Singh Punna Punjan Bami, Lambda Masita, Masai Matui Tauriba, Taiwopiba, Punama, Amata Ima Singh Topinu, Ekoi Punna Hujarakani. Tamba matam na Maira Chimut Kadagana, Topong na home mining ay da, Toki Matiwana, Lammamatay kung ng talaga na may ito kahulog ko ni. Pujikti ay ko inahining israkada. Hogi ba mayam do? Loy na ma, mi siya, masak ko siya, hay na harawi, ti hay na shawningi. Hola iba mayam, punang magsya. Loy na mag, ay ngon na loy na mag, lahat kahit na suway, loy na kangi.
मणिपुर के फ्रीडम फाइटर युवराज वीर टिकेंद्रजीत की चाम 68 सूबा मपोकुमोन के थौरम ngasi बीटी रोड लेबा कांग्रेस भवन दा चिंगलेमना पांगथोक्रे थौरम अदुगी मनुंग चन्ना लेखिद्रबगी मितमदा लेसु कतुन इकाई खुमनबा उतकी थौरम अदुदा मणिपुर प्रदेश कांग्रेस कमिटी के वाइस प्रेसिडेंट हरेश्वर गोस्वामी वर्किंग प्रेसिडेंट 𝐾𝐄𝐲𝐬 याउना कांग्रेस की थौमी केयासु थौरम अदुदा सरुक याकी थौरम अदुगा मरी लेना MPCC के वर्किंग प्रेसिडेंट 𝐾𝐄𝐲𝐬 ना हाई मतम अमदा ब्रिटिश सिंगी लांदा ममा लेवाकिदमक नोकना थवाई थाकिबा थौबा वीर टिकेंद्रजीत की मतिक मथौना अमदी माकी वाखलोल एखोई खुदिमकना कावबा चुमलोई ngasi लमदम असिदा अनोबा सिंगनाबा अमा लाक्लिबा असिदा माकी वाखलोन अदु एखोई खुदिमकता चेनबा मथौ ताई अमरोमदा हौजिक मणिपुर की ओइरिबा फिबम असिदा पॉलिटिकल पार्टी सिंगना अमग की मरक्ता हुनादुना लेबगी मतम नते लमदम असिदा महौसागुम इंग तपा पुरकनी हाइरबदी MP अनिमक कथोके हाइबा वाफम फोंदोके युवराज टिकेंद्रजीत नोंगाखरबा मतुंगदा ब्रिटिश की मायोक्ता सिंगनबगीदमा मतमदुदा पाकसाना भारत पुंबदा सिंगनबा हौरक्पा फात्रिङैदा मणिपुरदा ब्रिटिश साम्राज्य की मथक्ता सिंगनबा हौगिबा युवराज असे वीर टिकेंद्रजीत हाइना खंगनदुना लेबाकीदमक्ता ngमरोइदबा लानफम अमगी अहौबा म ओइना होनगिबदुना ngasiगी मतमसिगी अमसुंग तुंगदा लाकदोरिबा मणिपुर की भारत की मतमदा करिगुम्बा सिंगनबा अमा लेबाकीदमक्ता जातिगीदमक्ता तुंगी जातिगीदमक्ता दरकार ओइबा कांदा मरु ओइबा कांदा मसागी पुंसी ईश्वरना अमखतंग पीबा हवाई अमदा मसक हापा पुंसी हक्चांग असे अमखतंग पीबा अदु कथोगा लेबाकीदमक्ता नोंगाखिबा मापु फारसी तौबा कांदा नोंगना लेबाकीदमक्ता इ तौरिबनी खन्ना चटखिबा हीरो असिदगी फिदमनिंगाई ओइबा मचाकसिंग वाखलसिंग फिदम अदु लौबा यानबा कांग्रेस पार्टी ना बिखोय श्रद्धांजलि से कच्चबनी अमरोमदा MPCC की वाइस प्रेसिडेंट हरेश्वर गोस्वामी ना फोंदोकिबदा हौजिक मणिपुरदा ओरिबा फिबम असि जियोपॉलिटिक्स की थवोंगनि हाइबदा हाइमनबा थोक्लोई मसी एखोई खुदिमकना अमत्ता ओइना लान थेंगनबा मथौ ताई ब्रिटिशना मणिपुरदा लोइलम संदोक्तुना मियामदा अवाबा कया पीखिबा सिमक कावबा याररोइदबा थौदोक अमनि हाइनसु फोंदोकी Hojik akoina 1891 da thokiba lansi akoi geopolitics British na nakalamon dagi taksalapa aduga Brahmana nakalom dagi taksalapa makoi ani gi class dugi saruk amo ina Manipur gi adugumba thona phaba ahal sing duna leader sing duna hero sing duna khangna madugi sathi raba haiba tare matam dugi oina di Brahmi sing aduga British magi samraj da mitabalaiti haiba British sing se mase khangna mayung naba lanpamda थवाई थादना थवाई मणिपुर कन्नबीदमक्ता कथोखिबनी अदुगुम्बा सैक्रिफाइस से तौरम जतागदी अखोई हिस्ट्री से मखोइना जियोपॉलिटिक्स की मतमदुर लेइबा अखोई लोकेशन जगी मतुंगिना अदुमक ब्रिटिशना लोकसलंबसु यारबनी मणिपुरदा मे अहुमदा कुकी सिंगना मैटे की मथक्ता हौरखिबा लान असी हाई कोर्ट ऑफ मणिपुरना मैटेबु इंडियन कॉन्स्टिट्यूशन के शेड्यूल ट्राइब की लिस्ट तचनबा स्टेट गवर्नमेंट ना रिकमेंडेशन थानबा डायरेक्टिव पीखिबगा करिशु मरी लेनदे हाइबा उटबा एफिडेविट अमा शेड्यूल ट्राइब डिमांड कमिटी मणिपुर STDCM ना कमीशन ऑफ इंक्वायरी मणिपुर वायलेंस 2023 दा पिसनक्रे STDCM की प्रेसिडेंट धीरज युमनामना लुचिंगबा मियोय तरामाथोइना साबा मिहुत कांगबु अमना होटल इम्फाल दा ऑफिस हांगदुना लेदिबा कमीशन के मेंबर्स सिंग दा एफिडेविट अदु पिसनखिबनी एफिडेविट पिसनबा अदुदा कमीशन इंगेज तौदुना मणिपुर हाई कोर्ट के एडवोकेट निंगोम्बम भूपेंद्र मैटे सरुयाकी एफिडेविट पिसनबगा मरी लेना STDCM की प्रेसिडेंट धीरज युमनामना पाउमी सिंह दा हाई यूनियन होम मिनिस्टर अमित शाह ना हाई कोर्ट ऑफ ना मणिपुर लेंगाक्ता मिटेबु ST लिस्ट चनबा रिकमेंडेशन थानबा वायन पिरकपदुना मरम ओइरगा मणिपुर की इरांग असी थोखिबनी हाइबा रोमदा चटखिबा तारबदी असुकुइना होनरकलिबा पुमनमक अरेंबा तारगदी मरम अदुना इरांग असी मिटेना ST डिमांड तौबगा मरी लेनदे हाइबा उटनबा एफिडेविट असी कमीशन दा पिसिनबनी हाइकी चलिबा चई असि अरोइबा नुमित डिसेंबर 38 अमदी लाकदोरिबा चई लिसंगनी कुनमरी की जनवरी अमा चई हौबगी थौरम सिंह यारिपोक माइकई रोमदा पांगथोक पिगनु अमदी चई सुदना मयाई काबा चिंजाक सासन थक्सिलगा गाड़ी थौबिगनु हाइना नोंपोक
Nongpok Sayang Apunba Luf NSAL na miyam da apel tarakli. Ngarang Yaripok Police Station da Yaripok Maikegi Club Singna saruk yaduna mifam ama pangtok na warif kaya lokre. Nongpok Sayang Apunba Luf na mapung oiba thaudang loduna ngarang Yaripok Police Station da pangtokiba mifam aduda NSAL gi President Laishram Ananda Kuman, Secretary Longzam Dizen, Sedo Club ki President Nomaitem Suvas, SDPO Yaripok MD Riazuddin, OC Yaripok MD Zahiruddin, Amadi Yaripok Maikeida Lairiba, Club Singi Mihut Singna Sarugyaki, Mifam Aduga Mari Lenina Nongpok Sayangi President Laishram Ananda Kuman Namyamda Apel Tauraduna Hai, Lakliba Chahi Loiba Amasung Chahi Hobagi Thoram Sing Yaripok Maikeida Pak Sana Pangtok Handaba, Sedo Yaripok 𝐃𝐄𝐂𝐄𝐿 Club Mamangda Check Tobada, Thobal Yaripok Kasom Lambida Chaliba Heavy Truck Sing Maru Oina, Tipper Amasung Dumper truck sing Thobi Baichil Inau Singna driving license Yaudana, Jai Sudana overloaded da Amadi, Makal Kayagi, Mayai Kaba Nisa Chasin Taxilaga Gari Toba Tingnare, Masigumba Tawang Asi Makatana Tobigano, Karigumba Asigumba Fibam Asida, Makatana Tingnarabadi, Yaripok Maikeda Ladiba Club Singna Lorakba, Waref Singda Gari Mapu Singna Pugadabani, Amaromda Tasigi Kuntareta Wangkemda Tokiba Laibaktiva Lambiki Todok Amada, Nupimacha Ama Lekidaba Amadi Anina Soktuna Housing Hospital da laikat na duna lairiba asige matungda gari singi mapu singna ngarang ayuk pung tara fawgi manungda lakna ba haizakiba adu kana amata lakidabagi thawong adubu yaningdaba phongdoke अंदर शहरी की लाइबा बाईबाई अमदी न्यू ईयर की मतंगदा अखोइना रिजोल्यूशन अमा लौजै मदुदी अंदर लाइबा बाईबाई न्यू ईयर असी कोई फजन सेलिब्रेट तौदनबा ममांगदजु अखोइगी थोइ बिरांग सिंग मरी लेना निंगोन चाखौबन सिंगबा तैबा अतोपा फेस्टिवल अमता सेलिब्रेट तौबिदि अदुना अंदर लाइबा बाईबाई न्यू ईयर असी सेलिब्रेट तौबिगनु अखोइ गारो अदगी मोरोक लबुक लमानो सिंगमफम दा पिकनिक सिंगिगनु अदगी बी ग्रुप मैम पुल्लगा अखोइगी इसे नुमाइ थादुना अखोइगी बाईबाई न्यू ईयर से सेलिब्रेट तौबिगनु असी तौब तारगदी करिगुम अखोइ क्लब की मियो सिंगना अखोइगी दैनिबा क्लब मैम सिंगी मियो सिंगे थेंगरगदी मदुदा लौब एक्शन खुदिमक साइ साइना दादा लौबियु अमदी सौबिदनबा अखोइ क्लब मैम गी माइकैदगी थमजरी Manipur bu machet kaya thokna thugai na ba honariba lamdam asigi kuki MLA taragi mathakta madik chaba action lokhatlo haina duna tha asigi kunda imagi mairagi thomi singna Manipur gi assembly committee da taksin duna lakiba adugi makha tarakpa oina ngasi imagi mairana thamkiba wafam singi matang da ngasi fawa thabak oina onthorak taba amadi chap chaba paukhum pigani haina assembly committee gi maikedi gi ima singda khangal lakpagi matung inna assembly manung changduna speaker ga wari sanagi haiduna chatluba matamda changal lakidre Assembly get the Lariba security sing wari sanaraba matung phone gi khutangda speaker TS Setebertaga wari sanake madugi matung nakan anigi marakta yanaba purakpa ngamkhidaba asina ima event sing chap chaba pakhum ama fangdri phawba halloi haiduna assembly get mamang da leki thawong aduda Imphal West police team ama mafam aduda laktuna ima event singda Hankina ba haibada ungkhatna ba tholaktuna imagi mairagi thomi mari Imphal West police ki SP ga wari sananaba pukre hari Ngasi ayuk pung nipan taba da Sugdu Police Station gi manung chana leiba Serau mamang leikai da leiba Salam Naubicha Koba Pradan Oiba amagi yumgi pukri da bom ama leiram le hari bom adu imung manungi mioi singda ngasi pukri adu dagi nga faba kumthabada thengnaraki bani hari bom leire habigi pau fangbadagi Sugdu Police ki kangbu na ngak senduna thamlaba tungda ngasi nungthil Manipur Police ki bom expert ki kangbu ama laktuna lokhalaga manak nakpa lobuk amada aso engam yautana pokhai handuna manghankre hari Chatliba Thasigi Kunmari Dagi Haudana Punjab ki Mogada Indian Red Cross Society Punjab State Branch na Yumbu Oiraga Nimit Mangani Chatarakiba National Youth Exchange Program 2023 da Tunganba Competition Kayada Junior Red Cross Indian Red Cross Society IRCS Manipur State Branch na overall team champion Oirakle Thoramadu Manipur ki team na Sarugyakiba competition singda athoi ehen changdam nabada individual competition singda Ninarika Sanjamna recitation da first position aduga quiz da third position taki Humble Soibamna poster campaign poster making da first position folk song solo competition da Hikrizam Lanchen bi Januna first position taki group competition da group dance da Manipurna first position group song da su first position funky loina team champion trophy Manipur da pirakre hariba festival asida JRC IRCS Manipur Team Asi IRCS Manipur State Branch ke Chairman Narendra Ningomba, Vice Chairman Dr. Laishram Manglam, Secretary Athokpam Navachandra amasung Treasurer Nauraibam Premjit na Luching Le.
ꯑꯩꯈꯣꯏꯅ ꯋꯥꯅ ꯌꯥꯝꯅ ꯍꯣꯠꯅꯖꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯄꯩꯁꯥ ꯌꯥꯝꯅ ꯆꯪꯕ ꯄꯩꯁꯥꯁꯨ ꯂꯩꯖꯗꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯥꯝꯅ ꯋꯥꯅ ꯃꯦꯅꯦꯖ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯂꯝ ꯂꯥꯞꯄꯗ ꯌꯥꯝꯅ ꯑꯦꯛꯁꯄꯦꯟ ꯇꯧꯔꯒ ꯑꯩꯈꯣꯏꯁꯤ ꯂꯥꯛꯆꯕꯅꯤ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯆꯥꯟꯕꯤꯗꯅ ꯑꯩꯈꯣꯏꯅ ꯇꯤꯝ ꯆꯦꯝꯄꯤꯌꯟ ꯂꯧꯕ ꯄ꯭ꯔꯥꯏꯖ ꯑꯩꯈꯣꯏ ꯀꯝꯄꯤꯇꯤꯁꯟ ꯇꯔꯨꯛꯀꯤ ꯃꯅꯨꯡꯗ ꯇꯔꯨꯛꯃꯛ ꯑꯩꯈꯣꯏꯅ ꯂꯧꯕ ꯍꯥꯏꯕꯁꯤ ꯏꯟ ꯗꯤ ꯍꯤꯁꯇ꯭ꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔ ꯔꯦꯗ ꯀ꯭ꯔꯣꯁꯅ ꯈꯟꯖꯤꯟꯗꯨꯅ ꯑꯍꯥꯟꯕꯅꯤ ꯑꯗꯨꯝ ꯂꯧꯖꯩ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯃꯌꯥꯝꯁꯤꯡ ꯑꯩꯈꯣꯏ ꯑꯣꯐꯤꯁꯤꯌꯦꯜ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯃꯣꯏꯒꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯍꯣꯠꯅꯕ ꯀꯟꯕ ꯁꯣꯛꯊꯕ ꯂꯩꯇꯕꯗꯨꯅꯤ ꯑꯗꯨꯅ ꯃꯥꯏ ꯄꯥꯛꯄꯅꯤ ꯑꯩꯈꯣꯏ ꯑꯁꯨꯝꯅ ꯂꯧꯖꯩ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔ ꯔꯦꯗ ꯀ꯭ꯔꯣꯁꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯑꯩꯈꯣꯏ ꯇꯧꯖꯔꯦ ꯍꯥꯏꯅ ꯈꯟꯖꯩ Amam angan langdaida haina mingthonba wahengbam nimai chana iba isai sereng ama fongbagi thoramga mari lenena laikhidraba ningthauzam Gauri Rani gi marirak suba thagi lukkatbaga mari lenena Patriotic Writers Forum PAWF Manipur na senduna Khurai Thangzam Leikai Tongbram Leirakta leiba aiba nimai chan gi yumda haunabi matung inna phongkre Lairik phongbagi thoram aduda Manipuri Language Advisor Board Saite Academy New Delhi gi convener Professor Rajan Toizam bana athoiba mithung Patriotic Writers Forum PAWF Manipur gi President Naurebam Khambana thoram mapu Leimarol 𝐃𝐄𝐂𝐄𝐂𝐿 President 𝐾𝐄𝐲𝐵 na akanaba mithung amasung aiba sanglakpam achou sarmana saruyaki thoram aduga mari lenena laikhidraba Gauri Rani gi mafamda minutes ani tumina leptuna awaba phongtoki Nungai yaifaba lamdam ama haina mingthonba Danashyam Wahengbana iba wari machagi lyric ama ngasi haunabi matung inna phongkre ngasi Manipur Press Club ta pangthokiba angom ningthau Preservation and Documentation Center gi meeting makhada pangthokiba lyric phongbagi thoramadda Art and Culture gi Retired Commissioner Kangzam Radha Kumar Playwright BK Wahengba Manipur University of Culture gi Assistant Professor Makonmani Mongsabana thoram aduda sarugyaki loina ngasi phongkiba lyric asibu writer and critics L Memo na review tauki thoram aduga mari lenena lyric asibu iriba Danashyam Wahengbana phongdorakpada ngasi phongliba lyric asina mahaki oina mangarak suba wari machagi lyric nei masimak yamna khang haiduna iba nate lamdam asida oiriba akoibagi fibam koina yengluraba matung thamoida fawba wakalda khalakpa khara adu miyamda khanganaba honabani haiba wafam phongdoki kay makarati ini bagi wakal lama leje ini masih di wari masa wana foto kana dia langsung lagi ada wakal wanti terjaga jadi ini hantar ki wari masa sina wari masa ini na mangas ko wari masa ni mas lari ke sini apa pada mengai tahu di orang lari pasar tapi kedua sampai mana hai birakani apung ina masih dia itu masih dah ini dia baik pun mana lari si kopi ama mutang biraga Hauzik paugi marak thatna tenba break amatang lominasi To touch the pinnacles of success for your children, get enrolled to one of the finest schools in Northeast India, 𝐶𝐄𝐲 School, Excellence in Education. Diabetes ko loy na hinglibasing thamagi manungda control to bangamle urea creatinine wangbasu thamagi manungda hanthaba ngamle khong hamba nungai tebasu numit mangani gi manungda fahan bangamle pile saibadi nungsang nabasu chama
fahanba ngamle cholesterol wangba numit kunida normal oiba ngamle BP wangba su tha amagi manungda normal oiba ngamle fatty liver oiba su tha amagi manungda fagat hanba ngamle pumnamak natural oiba hida makhalna laing jabani hakchang da sokadaba side effect amata laite makhata na hidak chabagi mathau su tararoi hena kupa parol gidamak ngasimak langsin birau diabetes hospital soibam leikai ayampali road opposite 𝐂𝐲𝐰𝐬 Hospital Porompat Imphal East near Punjab National Bank. Years of trusted diagnostic service, Babina Diagnostics. Break ki matungda mayam bataramna ukjari makhataba pau pizari. Salai Kanbaluf 𝐃𝐄𝐲𝐬 founder chairman oibiramba leikidraba Salaisa Kokngam alias 𝐂𝐲𝐸𝐬 gi mafamda katba Salaisa haina mingthonba leibak ningba music video album amangase Manipur Press Club ta Fongkre 𝐃𝐿 gi miching makada Salaisa production na puthokpa music video asige producer Angom Sonia Laima Saisakpina Pusparani Huidrom Isai Mayek Asibu Iriba Angom Surzit Meidaini Isai Fombagi Thoram Maduda Amiki President Kaidem Toiba 𝐃𝐿 gi German Salaisa L Gopal Amadi Amik Thawal gi advisor su oiriba WMG College gi assistant professor Ningombam Tombana Mathang Sidna chief guest president Amadi guest of honor oina saruyaki Thoram adugi sarugama oina music video asida saktam langliba sing directors production gi team members singi mafumda achamba khudol tamduna ikai khumnaba utki isai fongba aduga mari lenana Salai Kanbaluf ki general secretary oibata natana isai asibu iriba Angom Surzit Meidaina fongdorakpada hauzik lamdam asigi oiriba tangdu leita daba fibam asida ikoi masen punsin nadaba manba mawong amada leiriba asi punsin si haiba message piba isai amani masi karigidamak fonglibano hairabadi isai haibasi mipum khudimangna pamnei maram asina isai asi taraba matung miyamda piningliba message asi yoba ngamgani haiba wakhalonda isai asi fongbani haiba wafam su thamki akoina ngasi puthokjariba audio music video si lasengna tangdu leitadarba akoigi matam siga akoida phaurakpa ithilama akoina choichaina na mayam se amazo tamje irang sida akoi lainari bisingje akoi punjan bagi ama kadai da noma iho horaga wat pasida akoi punjan na bagi message ama pina na bagi tamte sei asi akoi puthokjabani aduga akoi gi look ki moto si punda punsi ngamdaba leiroi hai akoi gi moto du di mo moiraga akoi sei asi puthokjabani akoi gi leiba akoi iramdam asigi sustainable development gi damakta akoi gi look asiti karigumba political group amataga mari leina jati aduga dharma amatada base tawjati Handak Chai asigi oina Sahitya Academy New Delhi na lemzaningai oiraba Sahitya Academy Award 2023 piragani haiduna khangatpa Yachangba nang hallo sereng lairik asigi Tripura gi AIB Sorokhaibam Gambini bungasi Puthiba Welfare and Cultural Society Agartala na harau taram na okre ivudo Puthiba mandap tapang tokpa okpagi tharam adu Puthiba gi President and Niranjan na tharam mapu oiraga Reform Imphal gi editor Longzam Somarendro Arunna athoiba mithung aduga social activist Mayengbam Aviram na ikai khumna ba mithung oina saruyaki tharam aduda sakna rabi Gambini da saktakje sal amasung khudol pot tamduna harau taramna oke Sahitya Academy New Delhi Manipuri Board ke Khosnam Bimolana conduct toba thoram asida magna haike Gambini na fangliba Sahitya gi thak wanglaba mana asi Tripura gi Manipuri Sahitya ase haurafam oiriba Manipur gi Sahitya da tille haina takpani masi lamdam asida lairiba mitei singbu ikai khumna bani haina fongdoke
Tha asigi kunmaridagi kuntaruk faba 𝐍𝐶𝐞𝐰𝐬 Martial Arts Federation of India na sanduna New Delhi gi Tolkatora Indoor Stadium da sathakiba Nipan Suba Federation Cup 𝐍𝐶𝐞𝐰𝐬 Championship da Manipur gi team da saruk yaduna 34 kg Light Contact LC category da gold medal lauduna Manipur gi mingchat purakraba Thawbal Wangmataba Sorak Mathak College Road tagi Leisang Tem Lanchenba Mitei amasung Laikai asimaktadagi 24 kg light contact category da gold laurakraba elangba Visara Singh Sanaroi ani ngarang makhoigi poknafam lamdam yorakhibaga loinena miyamna harau taramna oktuna puning thawakre Wangmataba Youth Club WYC amadi lekai miyamna Sanaroi ani bu Imphal International Airport tagi oklaraba matung WYC ge club sanglenda pangthokiba Sanaroi ani bu okpagi tharam aduda WYC ge Vice President 𝐃𝐄𝐂𝐄𝐄 Mainam Ivungo 𝐂𝐲�0𝐰𝐬 amadi Founder President S Ragumani na thoiba mithung sing oina saruyaki Sanaroi ani amadi 𝐂𝐲�0𝐰𝐬 bu club amasung miyamna achamba khudol kaya tamduna puning thawatki pikliba Sanaroi ani nasu tournament asida goal lorakpa ngamkhibagi nungaiba mapau miyamda paudambaga loinena makhoigi oza 𝐂𝐲�0𝐰𝐬 pusu apenba wafam sing phongdoki panbayai championship asida saruk yaraba Manipur gi team gi nupa nupi Sanaroi yankai mathoina tongan ba category singda gold nifunipan amadi silver ama punna medal nifumapan lauduna overall team champion lorakibani Arabadamaroba pau amuhana pizari Nifuhumdoi Suba Maira Paibi Numit Ima Kundong Hanbi Sanglenda Pangthokre Maira Paibi gi Thamoi amasung Maira gi machu amattani haina nupi samaj ki President Ima Ramani na haikre Yuvraj Bir Tikendrazit ki chama humfutare lak Suba Mapok Kumon Numit ki Thoram Congress Bhavanda Pangthokre Ladiba Fibam asida political party singna amaga gi marakta hunaduna leibagi matam natre haina emphasis na phongdorakle Scheduled Tribe Demand Committee Manipur na thokliba irang asida thijinnaba semkiba Commission of Inquiry da affidavit pisankre Northeast Windona Sandok Sari Banimidangi Pau Matang Sida Loisari Miyeng Tabidi Bastingbu Amuka Hanna Chan Mabam na Kurumjari